ngasi Foothills Naga Coordination Committee na shinduna akoi Naga gi akoi Naga na inhabited oiba area da Kuki gi su gi ke madugi Tiger Road German Road haina shemi ba khuding mak ki mayok shida chathara iba Khongjang khuding mak ta Naga amoina huji core committee gi member amoina ngasi mahut chillaga yaning da ba amashung nungai ta ba phongdok chari madudi kari gi no haba kanda Naga gi label lam khuding mak ta Kukina karino ama thabak tauge haba taragadi lamdugi mapudugi ayaba lofam thoe natabina magi masha gi apamba loina taunaraba taragadi lamdam ase hingba yang warani aduga tampakta leba akhoigi ichin naw singjo gyan tabiba yare hujik aina pressing gi mamangda ain hainingbadi akhoina Foothills moigi committee singna shilliba ban gi Khongjang Changshinba matamda Facebook social media da karem kathaina ba ok amada lotion gani adu tawgani haba karem kathaina ba shitok piraga akhoi amattani habi wakhalonda wakhal comment or shu wakhal macha da noi gi da ma akhoi lepiko haina moina shu wa heido phongna haiba ngamdraga shu aphaba wa heido comment khaktang da haibiradi lainari ba mari ashishi chet hena chet kani hena thajabale aduga hojiki akhoi gi Foothills Naga na shilliba moina indefinite ban tawbashidadi aikoina core committee nadi matam pumna makta support tawgani moina Khongjang do handok pashu leiroi adum kari makha tarakpa kari aphaba phataba haibadudi matam dugi wari haibadi lamdam asi akhoi gi Naga da su adudagi leiriba chingi mi khuding makti ningthau panba lam akhoi rom dadi khulakpa ningthau hena leibne na khulakpa na loba warep adudagi chingi leiriba lamdam dugi mi singna loba warep tuda tampakta leiriba mi khuding mak na shu ok amada loshalabra haiba karem gathaina base men hoina sima tokpiro aduga akhoi di matam pumba da support tawgani aduga leiriba hojiki su kem shu shabi ganu haibsi da tumina leihoraba adudagi lambi shu saranu lambi shemanu haibsi da tumina leibiba shine khoina pambashi yamna हिंसागी ओइबा थबक सु चथदबिना नुंगाइना अखोइना हाइबसि दसु मपुसिना हाइरिने को हाइना खल्लगा मोइना तोकपिबसे मोइना अमरोमदा धर्मरोमदा हाइरदि क्रिश्चियनिटी अमरोमदा लाक्से हाइरदि धर्मदसु मिगी निंथौगी खुबम मुलो हाइबा लेतबनेना मोइनासु अदुदु थबक अमा तौगे हाइबा तारदि लमदमदुगी मपुदुगी अयाबा लौरगा थबकदु तौबियो हाइना हाइजनिंगे अदगा मयामना अशीगी अखोइना ngasiगी मोइना चंगसलिबा Khongjang asida leibiriba tampakta leiba chingda leiba अखोइगी जाति खुदिंगमकी हौदोंग फाउसु कक्चेंग फाउनुसु अखोइ जाति अमनि हने लेपगा सपोर्ट तौबिबा करेब कथाइना जेबा करेब कथाइना दबदु अदुमाइना ओइसनु हाइरगाइ रोशनजरगे को आइगी मिंग जुलिया सिंगलाई कोर कमिटी की मेंबर ओइबा German Road! No, no! Tiger Road! No, no! Two camp! Remove! Two camp! Remove! German Road! No, no! Tiger Road! No, no! Two camp! Remove!